Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur Bidhan Sabha na ngarang tongan pa bibhag taruki lupa koti lisingani chahum subna mari lakh anigi apunba senpham pass tawkre Mukhyamantri Nongthombam Birena hairi maki sarkar na Rajya sidagi Armed Forces Special Powers Act loktokinaba kendra da taksilagani amasung leibak asida COVID-19 naba pharakpagi changsada marpudra tare dasmik ahum yore Leibak asina malemgi laisat oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sak khangnaraba miyoi kayanasu lanpham asida mai pangnabagidamak Akaswani Imphal gi ipawgi khuthangda mipum khudimangna araiba thawung ahum face mask uppa amaga futaruk lamna leinaba mai mit amadi khutsa toina hamdoktuna tarutanana thamnaba appeal tawri Manipuri film gi director OC Mairana COVID-19 dagi ngakthoknaba miyamda appeal tawraduna hai Mayambu OC Mairana kurumjari COVID-19 laiset asidagi ngakthoknaba khwaidagi faraba pambaidi section bhaibasina oiri leingakna laiset asi thingnana bahonariba asigi mathakta aikoi pumnamaknasu wakhan taminaduna laiset asidagi ngakthoknaba tangai fadaba chana kanglol ahum khak ngakna chatminasi aikoi khudimakna yumdagi mapal hek thorakpaga face mask soidana upsi sabon natraga hand wash sizinaduna khutsa sengna hamtoksi amasung mi amaga gi marakta phut taruki arapa thambagi hainabi thamsi section bahaibasina isa aikoi nungsiraba imung manung amadi miyambu laiset asidagi kanmangamgadawribani Mayambu amukkarna kurumjari Hauzik mapungoiba pau Manipur Bidhan Sabha na ngarang tongan pa bibhag taruki apunba senpham lupa koti lisingani sahum subna mari lakh anigi senpham pass tawkre demand sing adudi land revenue stamps and registration and district administration finance youth affairs and sports state excise sale tax other taxes duties on commodities and services amasung State Academy of Training ni Mukhyamantri Nongthombam Birena hairi maki sarkar na Rajya sidagi Armed Forces Special Powers Act loktokinaba kendra da taksilagani Manipur Bidhan Sabha da ngarang Congress ki Surja Kumar Okram na hanglakpa wahamang ki pakhumda Mukhyamantri na hai haukibe sahi khara asida lalawbugi irang hantaraktuna misiminagi changsu hantarakli masina maram oiduna Rajya sigi santi raksa gi phibam singtha ningai oina fagale maramaduna Bidhan Sabha mifam hek loibaga Nai Delhi da chatuna Kendra gi Griha Mantri da Manipur dagi ek asi lokthokina ba wafam taksilugani mangna hai suspension of operation sahi tawnariba lalawlup singi wafam laikhai tana loisinba ngamdriba Asian IM gi santi gi wari loisinba ngamdana leiriba amadi Manipur na ngamkhai gi rajya oiruba maram sing asina ek asi lokthokpada tarai ba wafam di oiradaba yai haina Mukhyamantri no phongdokhi Mukhyamantri Nongthombam Birena ngarang Manipur Bidhan Sabha da haikre Juko Tampak amasung Tungjoida Manipur amasung Nagaland gi marakta lamgi sayena belaite Congress ki Keranjit na hanglakpa wahang mamgi paukhumda Mukhyamantri na hai Mauni shoda Manipur gi oina Juko Tampak yogadaba lambi tongana semba hore mapamaduda security gi barrack ama hangduna ningthi na ngak seli mangna hai adumoinamak Nagaland gi Certain Angamida Manipur gi Mao musung Maram gi marakta traditional boundary da sayena bakharadi lai adubu Manipur musung Nagaland gi marakta state boundary gi oina sayena ba wafam amata laite hauzik lairiba state boundary asi Nagaland siam jingai Assam punna leiringai matamda leiramba musung Englishing ama Chanipan adwaidagi hona leirakpa Manipur gi aseng mangam khaini Mukhyamantri na hai Manipur gi lam gi sarukta Nagaland na dam na singba sanana bu honarakpa du thingduna handokhankhre Manipur gi sarukta hauzik phawbugi oina Nagaland na kariguma makhal amatagi construction sing tawbugi wafam leite Mukhyamantri Nongthombam Birena ngarang Manipur Bidhan Sabha da haikre lam leiba yonbada athingba leibadagi mamang sahiga yengnabada handaki sahida lupa koti 13 makhairom mangli Congress ki Keranjit na hanglakpa wahang amagi paukhumda Mukhyamantri na hai Manipur da inner line permit system sanabadagi
Bengal Eastern Frontiers Regulation Act Ningthina Sana Hanaba Darkar Labor Rules Sing Siam Nabuhonabada, Housing Maki Oina Lam Labor Yonbagi Ating Batambani, Yamna Section as an Kanglon Sing Siam Hodrabadi, Tampakta Labor Lam Singasi, Mitoki Kuta Takiba Yabagi Akiba Late, later Banate, Magna Hai, Manipur Bidan Savana Su, Hiramasi Matanga, House Committee, Amasem Dunyang Sili, Lagiba Tani, Ohungi Manunda, Rules Singers Sing Siam Loiduna, Lam Labor Yonbagi registration to with Ating Balarambadu Lotok Nabuhonagani Haina, Mukia Mantrina Makatano Fongdoki. Manipur the Haukiba Punkun Marida, Muitara no COVID-19, positive over Tengare, Razi Haxel Vivanga Topa Chiro Lamanahai, positive over Singadugi Manunda, Imphal West Amasung Churachan Purdagi, Mui Imphal East Tamenglong, Tobalamasung Ukrudagi, Mui Amamam Yauri, Masitaraga Housing Pawada, Rajasi the COVID-19 positive over Apun Mamasing, Lising Kunmapan Chani Kulhum Doishure, Haiba Matamasida, Mui Amata Laina Asna Sibagi Paulate. Tabiriba Pawasi Akaswani Imphal Dagini. Lebaks the COVID-19 Naba Parakpugi Changsada, Mafudra Dasmik Ahum Yore, Haxel Mantralogi Pauna Hai, Haukiba Punkun Marikata da Punamio Lising Tramatoi, Sanipan Kuntraumdoi, Naba Paduna di Church Toki, Masiga Lunana, Housing Power the Laina Asigi Naba Pakiba Migi Masing, Kotiyama, Lak Taruk, Lising Nipumari, Sanipan Yang Kainipan Sure. Haukiba Punkun Marida, no Namio Lising Tramatoi Chatruktara, Laina Asi, no Naba Tingaki, Masitaraga Lebagasida, Laina Asta Naba Migi Masing, Kotiyama, Lak Mapan, Lising Kuntratare, Chahum Kun Sure. Amaromda, Laina Asidagi, Naktok Nabakidamak Hida Kaptokagi Tabak Leptana Chatari, Housing Powada, Muilak, Malpudrani to the COVID vaccine, Kaptokre. Tongan Balibak Sing Nasaruk Yagadaba, COVID-19 Management Experience Ki, Workshop, Varana Yumbu Oiduna Pangtok Lagani, Saruk Yagadaba Lebak Sing Manunda, Afghanistan, Bangladesh, Bhutan, Maldives, Mauritius, Nepal, Pakistan Amasung, Sri Lanka Yauri. Pangtokadoriba workshop aduda Lebak Sing Asigi, Health Secretary Sing Saruk Yagani, Masigi Matakta, COVID-19 Tengnabada Maruiba Taudang Loriba, Tongan official Singsu workshop Asida Saruk Yagani. Pradhan Mantri Narendra Modi na Hairi, Bharat Sajaba Polam Kudingmak Malem gi Thakta Sangdam Naba Yaba Polam Sing, Uhen Bagi Tangai Fadabalai. Video conferencing gi Kutang Dangarang, Technology Amasung Leadership Forum the Wangang Bada, Pradhan Mantri na Hai, Sarkar gi Startup Tausil gi Makada, Putokli Basingna, Malem gi Thakta Sangdam Naba Yaba Polam, Putok Naba, Yagadagi Habadu Kupna Yingsin Gadabani, Amasung, Magun Leba Putokadabani. Anoba technology sing na lebak singi nagarik singbu anoba inot hapagaloinana hiramasida sarkarga puna chatminagadabani. Juvenile Justice Care and Protection of Children's Act Lisingani Taramanga Semdokpada Kendragi Mantri Mandol na yare. Kendragi Women and Child Development Mantri Smriti Irani na hai egasi Semdokpada District Magistrate Amadi Assistant District Magistrate singna lebagasigi tongan marajya singi jela singda Juvenile Justice Act asi Chalai agency singa kupna tanaduna darkar leba thabak sing paikat kadabani semdoklaba egasigi manungda kanagumana egasigi section humpumathogi makada angang yokningbana singi ayaba district magistrate amadi additional district magistrate na piba ngamlagani egasi ningthina chalai hanabu honabada district magistrate singda akhanaba sakti piragani loishilakpada COVID-19 dagi ngakthoknaba face mask uppa Food Taruglamna Leba, Kutsamadi, my Mitaru Tanana Tamba Haiba, Azamba Tong Ahumasi, Ngang Jetpinaba, Amuhana Ningsingjari, Araba the Maruiba Pau Amuhana. Manipur Bidan Sabanangarang, Tongan Bibak Taruki, Lupako Tilisingani, Sahum Sumna Mari, Lak Anigi Apun Basenpam, Pastau Kre. Mukyamantri Nongtombam Birena Hairi, Maki Sarkarna, Rajya Sidigi Armed Forces Special Powers Loktokinaba, Kendra the Taxilagani, Amasung. Lebaga sida COVID-19 naba pharakpagi changchada marpudra tare dasmik ohum yore pauloi jare